Lakhipuronline puthokchaba leibak pokpa numit ki Khomjinba Pao tabirase. Ahanbada maruoiba Pao. Chamaga kunmapan suba lamyan bahizam irabot ningsing thabum jiribamda jimet na sinduna haudokre. Manipur gi Rajyapal Ajay Kumar Balana Squadron Leader Rezwan Malik Puikai khomna putkre. PM3 School JNB gi Kala Utsav Meet Lisinganiga kunmangada Memthoi Singhana Bharat Natyam da ahanba mana phangle. Laikhidraba Udarbon gi BSF Jawan Rajiv Nunia gi imung manungda lupa lakh jangkai gi sel gi tengbang piragani. Afghanistan gi Jalalabad ta thokiba akanba yuharna maram oraga miyoi chanipan sikre amasung Jiribam da sanariba kang tournament ngasi Ichel Club Dibong Biga YLC Dibong Kunoga sanaragani. Hauzik mapung iba pau tabirasi. Jananeta Irabot Memorial Trust Jimet na sinduna paring na chahi khudingi chatharakpa thauram parengi manung channa handak chahi asigi su September gi tang amadagi hauduna lamyan bahizam Irabot ningsing thagi thauram Babuparagi Irabot Complex ta Jimet ki lifetime president Dr. Chandam Kamal Singh luchingduna lamyan bahizam Irabot Complex amadi Maira Pabi gi office ta sit sengduna amadi uchara thaduna Thama chumna pangthokadaba thauram ngarang haudokre. Thauram asida jiribamda leiriba CSO sing social worker community gi luchingba sing amadi jiribam forest department asu uchara piba yauna saruk yaduna thauram asi mapung phana pangthokre. Numidangi matamda su Irabot complex ta lamyan bahizam Irabot ki mitamda Jimet na sinduna miyamna maira kanna khi haina Jiri News Network tagi phangba pawa sina hairi. Thauram asiga mari lenana Jananeta Irabot Memorial Trust Jimet ki General Secretary M. Santa Kumar Singh na asumna hai. Si September ki tang ama ahanba numit sida apagi sei pudingi lepta na pangthorpa Jananeta Memorial Trust na pangthorpa thauram hai tare apagi Irabot month hai bising asi akoina hawdok chare aduda apagi mamangda akoina chahi apagi 2019 dagi kaino se irang kainogi corona na maram orakanda lepkiba aduga matungda kangki irang laikiba asigi matungda handak sina kitang kaino se mapung phana tawnaba gepai Jimet ki maiki dagi sem sari asida koina leibiriba akogi satragi organization sing club sing sansan sing na hariba Jimet Jananeta gi thauram masi pangthokpada mateng pangdu aina Jimet ki maiki dagi haji. Thauram asida saruk jakiba All Jiribam United Clubs Association Ajuka ki President M. Maipak Sana Mangangna asumna phongdokhi. Ramaga kunma palat suba kogi Jimet na Jananeta Irabot Memorial Trust na pangthokjaba habumuma pangthokjaba sigumba September sigi tang amadagi horaga tang kuntha fawda pangthokjaba sigi thauram masi ngasi social service aduga uchara thabagi program si Nagi wangdagi pobre maruina hariba Jimet Jananeta Irabot Memorial Trust asida jiribamda leiba organization wanamak adu ada haiba leitana sida cooperation pibiraga sigumba organizing committee ma semi haiba organizing committee to Jimet ki secretary na orakan mai sem kidani aduna sigumba ama chukna pangthor ko deiba chuma program asida kogi jiribamda leiriba punamangna praja khudimangna mapung phan dinanaba aduga main program se kogi date anniversary sina kogi 26 tare aduga birth anniversary sina 30 September da taba sida kogi matam samna kogi covid amadi May 2030 Poni da program problem mayam na maram moraga late duraba koi march past competition gi program ama yam chauna pangthokpa do hadak tagi revive to boina ko hingat han boina pangthok jagani sigumba hairiba march past competition date 30 da tawuriba sidasu institution singi side tagi adu cultural group singi adu tongan ba group singi side tagi mapung phaba competitor amu oibiduna hairiba Jimet ki program habum ama chuna pangthokba program su mapung phan di haduna aduka gi side tagi Jimet na support tawjabaga loina na hairiba appeal tawjaba
थौरमदा सरुक याखिबी ऑल जिरिबा मैरा पाइबी AJMP की प्रेसिडेंट S सुशीला देवी ने हाय aduna mapung phan ai khoi organization mayam mera pai ki logo khoi gi group rabot person committee aduga khoi jere khaya ba function ga ji ban lai riba ajla yam na function kan anda ke chahi oina pangko pani khoi function pangko pani emi na jare ban ga lai ji ba ta ki makna थौरम असिदा सरुक याखिबा इंडियन रेड क्रॉस सोसाइटी IRCS जिरिबाम डिस्ट्रिक्ट की जनरल सेक्रेटरी L जामिनी कांतना असुम फोंदोखी ngasi September ki tang ama laikraba lamyanba jananeta irabat ki ningsing thoram jahi sigi oina ngasi date 1 sidagi jiribam su hore adan thoram sigi mari lenena numit asidagi hauna sengtokpa amot agai sengtok thingin tawba asigumbugi thoram ama jimetna ngasi tang amadaina irabot de chatharagadna ma ki legidraba tang kutsra asibawa pongkon numit tang kutsra asibawda thoram pangthokpa asida koi ji red cross society amasung jimet ki kambuga loinana jigi irabot ki murti asigi akoibda lu nan gi ma pangthokpa si mayam punamusu yawiri mayam punamusu sahi gi oina antragana moma ki thoram paring asi kaidna adom chahi chupa adom pangtokna sigum lamjan ba sidagi ekhoina tamjaningai oiba thabak thoram sing adu ningsing ba oina ngasigi ekhoina ma ko lai oina ningda nei ni adro ma ki thoram sing ase ekhoina kaw dabida ma ki ma changamba ma haidi ma te pioneer ni hare pioneer oiba ta de hiram guding ta ma na tawramba sing ase ekhoina ngamdragasu loina ngamdragasu ama ani tadi ekoi ju ma ki matung ilaga thoram sing ase togagi haiba si mayang phangda singjari mayam na singba sing ase togiu haiba phangda samjari मणिपुर की राज्यपाल अजय कुमार भल्ला ना ngarang राजभवन पांथोप थौरम अमदा स्क्वाड्रन लीडर रेजवान मालिक पु इकाई खुमना बोदख्रे रेजवान मालिक ना ऑपरेशन सिंदूर दा थौना लेना पांथोकिबा महाकी मतिक मकुन बु सिंथारदुना भारत सरकार ना वीर चक्र पीदुना इकाई खुमना क्रबनी राज्यपाल ना महाकी थौना बु थागत फोंदोकी अमसुंग मणिपुर सरकार ना रेजवान मालिक दा लुपा लाख तरागी सेल के मना पीरगन हाइना लौथोख्रे स्क्वाड्रन लीडर रेजवान मालिक ngarang mahaki imung manunggi miyoi singa loinana राज्यपाल ga राजभवन दा उनखि हाइरि BTC मिखल की रिजल्ट लौथोकलब मतुंगदा लाखलिबा नवेम्बर थादा सिलचर म्युनिसिपलिटी मिखल पांथोकलगनि हाइना पाउमी सिंगा वारी सानाबदा नुमित निनेगी बराक तंपाक की खोंगसत लैरिबा मुख्यमंत्री डॉक्टर हिमंत बिस्वा शर्मा ने फोंदोख्रे लाखलिबा अक्टूबर थागी अहानबा चयोलदा मिखल की शेड्यूल फोंगनी अमसुंग नवेम्बर 15 फाउबगी मनुंगदा मिखल मपुंग फाना पांथोकनि हाइरि हिरम असिगा मरी लैनना वोटर लिस्ट सुफोंगलगनि BTC मिखलदा BJP ना सोइदना माय पाकनि हाइबगी थाजबसु महागना थमखि BTC इलेक्शन और पिछते सिलचर म्युनिसिपालिटी इलेक्शन एन अक्टूबर নহলে मिडिल नवेम्बर इलेक्शन हो যাব इबार रिजल्ट हबो और सब पार्टीए एके पार्टी कांग्रेस जीरो থাকিব बाकी जुने जी पाबो एटुए ভাল আছে नवंबर का मिडिल में अक्टूबर का लास्ट में यही समय में तुरंत BTAD खत्म हो जाएगा सिलचर अनाउंस हो जाएगा मुख्यमंत्री डॉक्टर हिमंत बिस्वा शर्मा ना लैखिद्रबा BSF जवान राजीव नुनिया की इमुंग मनुंगदा लुपा लाख यांखै की सेल की तंबांग पीरगनि हाइना लौथोख्रे मुख्यमंत्री की महूत सिंधुना राज्य सभा की MP कर्नाटपुर काइस्ता अमसुंग धोलाई की MLA निहार रंजन दास ना लैखिद्रबा राजीव नुनिया की युमदा चतुना महाकी इमुंग मनुंगी मियोय सिंगदा वाफमसी ngarang खंगनखि कासार जिला की उदारबन दोयापुर खुंगंग की BSF जवान राजीव नुनिया जम्मू की अखनूर सेक्टर दा ड्यूटी तौरिंगैदा इसिंग इचाउना मरम ओइरगा हौकिबा अगस्त की 29 महाक लैखिदबनी PM Sri School JNB की आर्ट इन एजुकेशन एंड कला उत्सव मीट
2015 gi regional level dance competition da Bharatnatyam classical dance da Memthoi Singhana ahanba mana phanglakre haukiba August ki tang 18 amasung 13 da PM Sri School JNB Nalbari da Novodaya Vidyaloy Samiti Silong na silangduna pangthokiba thoramda mana sikhusina khibani Memthoi Singha hojik JNB School Rivoi Meghalaya da class 12 ta tamli mahak lisingani ga kunumdoi gi Republic Day gi thoramda Meghalaya government na Manipuri folk dance ta su ahanba mana pikhrabani Panbayai, Memthoi Singha Kasar Lamar Gram Kunogi, Pungyeba Maimom Sachi Kumar Amasung, Maimom Ongbi Romita gi machanupi ahalni. September gi amadagi commercial LPG cylinder gi mamal cylinder amada lupa yankai mathoi makhai tawduna mamal hanthakre masi malingbi kaithel da thau gi mamal hantharakpaga iroinana mamal asi hanthan ki bani adubu aikhoina yumda sijenariba LPG gas gi mamal dadi ahombo leitre Afghanistan gi nongpok thangbalamdam Jalalabad tangarang nongyai matungda thokiba magnitude taruki changda hakiba akanba yuharna maram oraga miyoi chanipan hena laikidre amasung miyoi lisingani makai hena asokapan nangkre yum kai kayamarom amanga ta thokre mi kanbagi thabak makhata na chathari adubu asiba migi masing hengalakpa yai haina panari District Kang Association Jiribam na sinduna Babuparagi Lamlen Community Hall Kangsangda Jiribam Kasaramadi Hailakandagi Kangkut Kunmatoina Saruk Yaduna Sanariba Taramanga Suba Late RK Lalasana Memorial Mix Kang Tournament Lisinganiga Kunmanga Gingarang Sanakiba Preliminary League Round Match SAYCB Sorok Atingbina MITL Jiribambo Panjal Mapan Manga Damaiti Kre Match asi N Kiran Singna umpire aduga H Inau Pisak Singna scorer oibiki Tournament asigi ngasi nungtil pung amataba matamda Ichel Club Dibong Biga YLC Dibong Kunoga Sanaragani Energy Healing Center Rongpurda computer gi matenga anoba madi ariba anabasingbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anabasingi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layeng da yarakani loinana matam sangna hu chemba hidak charakpadagi side effect amadi I da hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba lejare Silchar Rongpur Part 2 gi stone crusher manakta leiriba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari Bikasi Agro Producer Company Limited Singirbon Kasarna Puthokpa Lamdam asigi Laihaudagi Thokpa Cheng Ranjit Amadi Chengi Yamna Chingba Lakhipur Fulartol Poilapul amasung Silcharda condition kharagi makhada adomgi yumda delivery pinabagi khudongchaba thamjari khudongchaba silaunabagi damak mobile number 96138531227 natraga 94354055527 number asida order tobiba yaragani adomna leibiba cheng asina lomi singi sandan lambi oibata natana samasa sigi senmit rondasu chauna mateng oiragani haibagi thajaba thamjari paujanjariba Bikasi Agro Producer Company Limited Singirbon Kasar
Lakhipur online channel asibu yengbiribasingna paw asibu like amati share tawbiu amati hojik phawba channel asibu subscribe tawbidribasingna subscribe tawbiu. Aroibada maruoiba paw amukhanna Chamaga kunmapan suba lamyan bahizam irabot ningsing thabum jiribamda jimet na sinduna hodokre. Manipur gi Rajyapal Ajoy Kumar Balana Squadron Leader Rezwan Malik Pui kai khomna putkre. PM Sri School JNB gi Kalaut Submit Lisinganiga kunmangada Memthoi Singhana Bharat Natyam da ahanba mana phangle. Laikhidraba Udarbon gi BSF Jawan Rajiv Nunia gi imung manungda lupa lakh yangkai gi sel gi tangbang piragani. Afghanistan gi Jalalabad ta thokiba akanba yuharna maram oraga miyoi chanipan sikre amasung Jiribamda sanariba kang tournament ngasi Ichel Club Dibong Biga YLC Dibong Kunoga sanaragani. Lakhipur online YouTube channel gi paw sanduk chaba ngasi gi wenadi matang asidaloi jare.